Nambu heli maisnamna taramna okjabaga loinana khurumjari. Ngasigi wari asigi mamingna Lairenbidagi hena phajabi Thambalnu. Wari asibu ibirakpa Cheng Maitei. Thaina matam amagi Thambalnu kaubi masak matau yamna phajabi Laisabi amagi warini. Thambalnugi mamaga mapaga asi yum yam thengna panbana macha yauraroidra haiduna yamna pakhachakhi. Aduna Thambalnugi mamaga mapagana lai masing suna khurumjarabagi tungda kona thangda thenglabasu thengna nupi macha ama phangjarami. Nupi macha adugi maming ado mamaga mapagana yamna harauna Thambalgumna phajai haiduna Thambalnu haina mingtholbirami. Khullekagi mising adunasu Thambalnuna phajabadu ubada amana mukpam tauduna makhong lebak taba phawa phangramde. Mamaga mapagadi misingbo yamna saurami. Machabo pena yengjaba pamjaba phangde haiduna nongmadi Thambalnu mamana pamduna phamungda lairingai. Aduga mapana mangolda yum solonduna famli. Thongalda mau ama ani changlai. Khangdi ichi aidi Thambalnu se hek urubadagi icha manga do amta hek yeningdre. Nangkidudi henmandro phana oidunasu micha ado icha oiba yapote ni he. Adunane nacha miraiganu ibema. Is ijesu nacha nupi atombido laudaba makai. Micha se laubula inadro. Nangsu nacha nupi atombido lau yadro adudi. Nang saura male. Ado kaino Thambalnugi mapa sina mangolda mathanda phamlisina. Mai nupiga angangadi udiye. Haima moyum se thong solo le. Khamba kaidore. Thong lolaga nathanda phamnaga leiduna. Ithanda ngai hore aduini. Kaino anganga mamagadi. O mamana puraga chakre. Hapta mukti yumda halaroi hairami. Mapamdaro kaidano haisibo. Mapamdane hairami. Mapamdane. Kharaya mandro mapamdo khamba. Hoi kharaya me habaduni. As yam tali. Yum halaga icha amot pasingdo laurudoise. Ado kaigino chakriduba. Mana chalasu angang dudi thanamba yaidana. Iche angang yaudana mamado kamai jatoino. Mamadi aikhoi leirisidi. Aidi khambagi atombibu oininglabani. Kariba hojikida. Miusitiro hojikida. Nupinina phuroidaba manbra. Ha ngaikhonoini. Aigi chaiduri. Chensilao iche yamki haiba. Mau kharasu thongalomda changlai. Kaidawrina banina ipapa khakai cheleiduna. Moi angangdo lehodro. Lehode khambado yam sauna lehowi. Chaina kange tawre. Mai nupido mapam chakhibagi. As khangdeda changjarunu ko. Kariba. Thangna yange tawre haiba. As kireda. Lawe chalase. Thang pai hawe hairise. Mau amaduda yalakpa male. Sega jengki. Nupigi chin henjingan bawa aduda khullaikai adu loire. Khambana mauda macha loba yaroi haiduna thangna yandugi tanare haiduna mai magi nupa angang singdi harauna rami. Moigi nupi sing mama sing adu yumda leinarani migi macha Thambalnu loba chatlaroi haiduna. Khamba matai mana hojikti nungaijare. Macha Thambalnu mama mapagi manakta lengdana leibana. Thambalnu nongmagi asuma sum saukhalakpagi matik masak matausu sum phajaba henkalaklami. Aduna mapa khambadi macha Thambalnubu senanaba hotnabada yamna phingba sauganba mapa haibada oirami. Ima hau kaidorage chabo. Mapana misingsina aingonda tholoona pangkauda koisi kaigino. Aduga hai amunbasu charula ona pangkauda gawe. Thokpa yadeko moina kauraga thosune napaga thokadaba. Moisingse mi phatabro ima. Ichagi oinadi phatte aduna thokpa yade. Imana haiba iluko icha Thambalnudi maramokpani. Hoi adu ima babadi aigi Thambal hekpirakadra. Ichana pamba Thambal sidi hoi helakanida. Adai kaurasune ichagi Thambaldi kauroina pasu. Ado ima aise laisabi pharaba. Phadri laisabi phadauba
ꯆꯍꯤ 5ꯃꯨꯛ ꯋꯥꯠꯂꯤ ꯑꯗꯣ ꯏꯆꯥꯕꯨ ꯂꯩꯁꯥꯕꯤꯒ ꯐꯅꯤꯡꯂꯕ꯭ꯔꯅꯦ ꯂꯩꯁꯥꯕꯤꯁꯦ ꯀꯦꯔꯒ ꯂꯤꯛ ꯁꯅꯥ ꯁꯤꯕꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯏꯃꯥ ꯌꯥꯝꯁꯨ ꯐꯖꯩ ꯏꯁ ꯏꯆꯥꯅ ꯀꯦꯔꯗꯤ ꯅꯄꯥꯗꯤ ꯄꯣꯊꯥꯔꯔꯣꯏ ꯏꯆꯥ ꯁꯦꯟꯅꯕꯗ ꯃꯃꯥ ꯃꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯏꯃꯨꯡꯗ ꯃꯄꯥꯁꯨ ꯊꯕꯛ ꯂꯣꯏꯗꯨꯅ ꯍꯜꯂꯛꯂꯦ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯈꯝꯕ ꯎꯕꯗ ꯆꯦꯟꯅꯈ꯭ꯔꯦ ꯈꯝꯕꯁꯦ ꯉꯥꯎꯔ ꯃꯥꯜꯂꯤꯅꯦ ꯃꯆꯥꯁꯤꯒꯤ ꯍꯛꯇꯛꯇ ꯍꯣꯏꯅꯦ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯊꯥꯡꯁꯦ ꯑꯗꯨꯝ ꯌꯦꯞꯄꯒ ꯆꯠꯂꯦꯕ ꯈꯝꯕꯅ ꯃꯣꯏꯁꯤꯡꯁꯤꯕꯨ ꯃꯌꯨꯝ ꯂꯩꯕ ꯍꯩꯇꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯥ ꯊꯝꯕꯥꯜꯅꯨꯁꯦ ꯍꯨꯔꯥꯟꯒꯤꯒ ꯈꯜꯂꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯝꯕꯁꯦ ꯃꯤꯠꯌꯦꯡ ꯑꯃ ꯇꯧꯗ꯭ꯔꯣ ꯀꯤꯕ ꯑꯣꯏꯗꯤ ꯆꯠꯂꯁꯤ ꯌꯨꯝꯗ ꯀꯥꯟꯅꯔꯔꯣꯏ ꯈꯝꯕ ꯂꯥꯛꯑꯕꯅꯤꯅ ꯈꯝꯕꯅ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅꯨꯒꯤ ꯐꯖꯔꯕ ꯊꯝꯕꯥꯜ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯊꯝꯕꯥꯜꯅꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯂꯩ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯆꯍꯤ 5 ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯍꯥꯟꯅꯗꯤ ꯅꯨꯄꯤ ꯃꯧꯁꯤꯡ ꯑꯗꯨꯅ ꯊꯝꯕꯥꯜꯅꯨꯕꯨ ꯌꯦꯡꯕ ꯂꯧꯕ ꯂꯥꯛꯂꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯎꯈꯤꯗ꯭ꯔꯦ ꯅꯨꯄꯥ ꯉꯥꯛꯇ ꯑꯣꯏꯅ ꯊꯝꯕꯥꯜꯅꯨ ꯂꯨꯝꯕ ꯂꯥꯛꯅꯔꯦ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯧ ꯑꯃꯅ ꯀꯥꯏꯗꯅꯣ ꯃꯣꯏ ꯃꯄꯥꯅ ꯌꯥꯝꯅ ꯅꯥꯟꯅ ꯀꯦꯕꯤꯔꯤꯗꯨꯕꯣ ꯀꯥꯏ ꯆꯠꯇꯧꯔꯤꯒꯦ ꯍꯧꯖꯤꯛꯄꯣ ꯍꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯁꯨꯝ ꯊꯣꯛꯂꯨꯒꯦ ꯇꯧꯕꯅꯤꯗ ꯌꯨꯝꯗ ꯃꯣꯠꯂꯒ ꯁꯨꯝ ꯂꯩꯕꯁꯦ ꯀꯨꯏꯅ ꯄꯨꯟꯁꯤꯒꯗꯕ ꯃꯥꯟꯗꯦꯅꯦꯍꯦ ꯃꯣꯏ ꯃꯄꯥꯅ ꯆꯠꯇꯣꯏꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤꯀꯣ ꯀꯥꯟꯅꯗꯦ ꯍꯅꯨꯊꯪꯗꯅꯦ ꯌꯨꯝ ꯀꯥꯏꯅꯅꯤ ꯅꯣꯡꯃꯗꯤ ꯅꯣꯏ ꯅꯨꯄꯤꯅ ꯈꯪꯗꯕꯁꯦ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯗꯀꯣ ꯍꯟꯗꯣꯛꯁꯦ ꯗꯥꯎꯒ ꯌꯥꯔꯣꯏ ꯅꯪꯒꯤ ꯅꯁꯛꯇꯣ ꯀꯔꯤ ꯗꯥꯎ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯧꯖꯤꯛ ꯅꯆꯥꯅꯨꯄꯥꯁꯤꯡꯗ ꯇꯥꯛꯊꯣꯛꯎꯔꯣ ꯍꯅꯨꯊꯪꯗ ꯈꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅꯨꯗꯣ ꯂꯨꯝꯕ ꯆꯠꯂꯤ ꯅꯠꯇ꯭ꯔꯣ ꯍꯥ ꯍꯦ ꯇꯥꯛꯊꯣꯛꯎꯅ ꯅꯆꯥꯅꯨꯄꯥꯈꯩꯗꯤ ꯉꯁꯥꯏ ꯂꯩꯔꯝꯃꯅꯤ ꯊꯝꯕꯥꯜꯅꯨ ꯂꯨꯝꯕ ꯊꯝꯕꯥꯜꯅꯨꯅ ꯄꯤꯛꯂꯤꯉꯩꯗ ꯅꯪꯅ ꯌꯥꯝ ꯆꯠꯇꯥꯏꯅꯦ ꯊꯝꯕꯥꯜꯅꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯃꯨꯛ ꯆꯠꯇꯣꯏꯕ ꯑꯣ ꯂꯩꯔꯝꯃꯣ ꯃꯄꯥꯅ ꯍꯣ ꯃꯧ ꯅꯣꯏꯕꯨ ꯀꯩ ꯂꯩꯒꯦ ꯍꯣꯏ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯍꯦꯛꯇ ꯆꯦꯜꯍꯧꯔꯒꯦ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯏꯕꯨꯡꯉꯣ ꯑꯆꯧꯕꯗꯒꯤ ꯃꯆꯥꯗꯒꯤ ꯑꯃꯠꯇ ꯂꯩꯇꯦ ꯏꯃꯥ ꯊꯝꯕꯥꯜꯅꯨ ꯂꯨꯝꯕ ꯆꯠꯂꯝꯒꯅꯤ ꯑꯩꯗꯤꯅꯦ ꯈꯣꯡꯁꯦ ꯇꯤꯡꯊꯣꯛꯂꯒ ꯑꯣ ꯈꯣꯡꯅ ꯍꯦꯛ ꯀꯞꯅꯤꯡꯉꯦꯗꯀꯣ ꯊꯝꯕꯥꯜꯅꯨ ꯀꯦꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒ ꯄꯨꯟꯅ ꯈꯨꯠꯇ ꯐꯖꯕ ꯂꯩ ꯉꯛꯁꯝꯗꯅ ꯁꯅꯥꯒꯨꯝꯕ ꯀꯌꯥ ꯑꯃ ꯁꯤꯗꯨꯅ ꯆꯤꯟꯗꯨꯅ ꯊꯣꯛꯂꯛꯏ ꯅꯨꯄꯥ ꯅꯍꯥ ꯍꯅꯨ ꯍꯅꯥ ꯐꯥꯎꯕ ꯊꯝꯕꯥꯜꯅꯨ ꯌꯦꯡꯗꯨꯅ ꯍꯔꯥꯎꯅꯔꯤ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯑꯇꯩꯗꯤ ꯊꯝꯕꯥꯜꯅꯨꯒꯤ ꯐꯖꯕꯗꯨꯗ ꯀꯂꯛꯄꯅ ꯂꯣꯏꯔꯦ ꯂꯩꯁꯥꯕꯤ ꯑꯃꯅ ꯊꯝꯕꯥꯜꯅꯨꯅ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯐꯖꯔꯒ ꯂꯩꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯝꯕ ꯅꯨꯄꯥꯅ ꯑꯩꯈꯣꯏꯗ ꯌꯦꯡꯕꯤꯗꯣꯏꯕ ꯃꯥ ꯂꯩꯔꯤꯈꯩꯗꯤꯅꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯄꯥꯟꯕꯗꯤ ꯈꯪꯂꯔꯣꯏꯕꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯁꯛ ꯐꯖꯩꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯈꯨꯐꯖ ꯑꯃꯅꯦꯃꯦ ꯄꯥꯈꯪ ꯈꯔꯅ ꯊꯝꯕꯥꯜꯅꯨꯁꯦ ꯐꯖꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯗꯤ ꯐꯥꯔꯒꯁꯨ ꯂꯧꯅꯦꯗꯤ ꯂꯧꯔꯣꯅꯦꯍꯦ ꯉꯝꯃꯗꯤ ꯄꯤꯁꯛ ꯄꯤꯛꯉꯩꯗꯒꯤ ꯑꯩꯅ ꯂꯨꯝꯖꯔꯛꯏꯕ ꯏꯃꯥꯅ ꯏꯃꯧ ꯑꯣꯏꯅꯤꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯊꯝꯕꯥꯜꯅꯨꯕꯨ ꯐꯥꯔꯒ ꯂꯧꯅꯤ ꯀꯥꯏꯅ ꯅꯕꯥꯅꯤ ꯀꯥꯏꯗꯅꯣꯝ ꯆꯠꯈ꯭ꯔꯣ ꯌꯥꯔꯅꯤ ꯊꯝꯕꯥꯜꯅꯨꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯒ ꯃꯔꯝꯗꯤ ꯊꯝꯕꯥꯜꯅꯨꯗꯣ ꯑꯩꯒꯤꯅꯤ ꯃꯤꯅ ꯂꯧꯈ꯭ꯔꯁꯨ ꯑꯩꯅ ꯑꯃꯨꯛ ꯃꯨꯜꯂꯒ ꯂꯧꯅꯤ ꯅꯍꯥꯁꯤꯡ ꯑꯗꯨ ꯐꯥꯒꯤꯗꯒꯤ ꯐꯨꯅꯔꯛꯏ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯇꯣꯏꯅ ꯊꯣꯛꯂꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕ ꯅꯍꯥ ꯃꯁꯦꯟ ꯃꯨꯟꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯈꯨꯜ ꯑꯁꯤꯗ ꯅꯠꯇꯅ ꯈꯨꯜ ꯑꯇꯩꯗꯒꯤꯁꯨ ꯅꯍꯥ ꯄꯥꯈꯪꯁꯤꯡ ꯂꯥꯛꯇꯨꯅ ꯃꯨꯟꯅꯔꯝꯃꯤ ꯊꯝꯕꯥꯜꯅꯨ ꯆꯍꯤ 19 ꯁꯨꯔꯛꯄ ꯀꯥꯟꯗ ꯊꯝꯕꯥꯜꯅꯨꯒꯤ ꯃꯄꯥ ꯈꯝꯕ ꯑꯗꯨ ꯊꯕꯛ ꯍꯜꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅꯨꯒꯤ ꯃꯇꯥꯡꯗꯒꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯒ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯪꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯃꯤ ꯈꯝꯕꯕꯨ ꯋꯥꯡꯕ ꯀꯧꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯍꯥ ꯑꯃꯅ ꯊꯦꯡꯅꯗꯨꯅ ꯌꯨꯝ ꯇꯥꯟꯅ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯏꯌꯥꯝꯕ ꯌꯨꯝꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯥ ꯆꯨꯝꯃꯦ ꯏꯕꯨꯡꯉꯣ ꯑꯌꯣ ꯏꯌꯥꯝꯕ ꯏꯃꯨꯡ ꯐꯥꯎꯕ ꯁꯧꯖꯒꯦ ꯇꯞꯅ ꯊꯥꯡꯕꯤꯌꯨ ꯈꯣꯡꯗꯣ ꯍꯣꯏ ꯑꯩ ꯑꯣꯏ ꯊꯪꯕ ꯈꯣꯡ ꯑꯁꯦ ꯇꯦꯛꯂꯕ ꯃꯥꯜꯂꯦ ꯂꯩꯃꯥꯏꯗ ꯊꯝꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗꯦ ꯏꯌꯥꯝꯕ ꯈꯣꯡ ꯅꯥꯝꯃꯁꯤꯗꯤ ꯆꯥꯎꯅꯗꯤ ꯄꯣꯝꯗꯦ
ꯑꯗꯣ ꯏꯌꯥꯝꯕ, ꯑꯩ ꯑꯃꯥꯏꯕ ꯄꯨꯔꯒ ꯂꯥꯛꯆꯒꯦ, ꯏꯌꯥꯝꯕꯒꯤ ꯑꯅꯥꯕꯁꯤꯡ ꯑꯁꯤ ꯌꯦꯡꯅꯅꯕ. ꯏꯕꯨꯡꯉꯣꯗꯤ ꯀꯅꯥꯅꯣ? ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ. ꯅꯌꯥꯝꯕꯒꯤ ꯄꯋꯥꯁꯨ ꯋꯥꯕꯤꯔꯦ. ꯌꯥꯅꯤꯗ ꯌꯥꯅꯤꯗ. ꯑꯌꯣ. ꯃꯃꯥ, ꯃꯃꯥ, ꯊꯝꯕꯥꯜꯅꯨ, ꯇꯥꯔꯤꯕ꯭ꯔꯥꯅꯦꯍꯦ ꯅꯣꯏꯕꯣ? ꯕꯦꯝꯃ, ꯅꯄꯥ ꯂꯥꯛꯄ ꯃꯥꯜꯂꯤꯅꯦꯍꯦ. ꯄꯥꯕꯔꯣ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯀꯩꯗꯧꯏ ꯏꯃꯥ? ꯅꯠꯇ꯭ꯔꯅꯦꯍꯦ. ꯏꯃꯥ ꯌꯦꯡꯂꯨꯒꯦ, ꯅꯪ ꯊꯣꯛꯂꯛꯀꯅꯨꯀꯣ. ꯀꯅꯥꯝ ꯇꯥꯗ꯭ꯔꯕ꯭ꯔꯅꯦꯍꯦ? ꯑꯣ, ꯇꯥꯔꯦ. ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥ? ꯈꯣꯡꯁꯤꯗꯤ ꯀꯩꯗꯧꯔꯦ? ꯆꯩꯐꯝ ꯃꯌꯥꯝꯁꯤꯗꯤ. ꯏꯕꯨꯡꯉꯣꯅ ꯀꯅꯥ? ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯐꯨꯔꯤꯔꯣ? ꯅꯠꯇꯦꯅꯦꯍꯦ, ꯑꯩ ꯏꯃꯨꯡꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯪꯒꯦ. ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯦ. ꯊꯝꯕꯥꯜꯅꯨ ꯀꯥꯡꯈꯜ ꯃꯔꯨꯝꯗ ꯂꯩꯔꯦ. ꯈꯝꯕꯅ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅꯨ ꯊꯣꯔꯛꯇꯅꯅꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯏꯪꯒꯤꯠ ꯇꯧꯔꯤ. ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯅꯌꯥꯝꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯇꯥꯔꯒ ꯂꯩꯔꯝꯈꯤꯅꯤꯀꯣ. ꯑꯗꯣ ꯏꯌꯥꯝꯕꯕꯨ ꯃꯇꯧ ꯀꯔꯝꯅ? ꯀꯅꯥꯒ ꯈꯠꯅꯔꯨꯏꯅꯣ ꯍꯥꯏ ꯋꯥꯅꯤ ꯅꯪꯕꯣ? ꯃꯃꯥ, ꯅꯪ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ. ꯅꯍꯥꯒ ꯅꯥꯕꯅꯦ, ꯉꯥꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩꯗꯧꯕꯒꯦ? ꯑꯗꯣ ꯀꯅꯥꯅꯅꯣ ꯍꯥꯏ ꯋꯥꯅꯤ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯛꯏꯁꯤꯕꯣ? ꯀꯅꯥꯅꯁꯨ ꯅꯠꯇꯦ, ꯑꯩꯒ ꯊꯕꯛ ꯄꯨꯟꯕ ꯃꯀꯣꯛ ꯆꯥꯛꯄ ꯃꯆꯤꯟ ꯃꯅꯥꯎ ꯑꯃ ꯌꯥꯎꯔꯤ. ꯃꯕꯥꯅꯤꯒ ꯍꯦꯛ ꯐꯨꯅꯔꯨꯕꯅꯤ ꯑꯩꯁꯨ. ꯑꯩꯅ ꯐꯨꯗꯧꯕ ꯃꯥꯟꯗꯅ ꯍꯦꯛ ꯈꯨꯠ ꯊꯥꯔꯨꯔꯦ. ꯑꯗꯨꯒꯗꯤ ꯃꯣꯏ ꯑꯅꯤ ꯁꯨꯕꯒ ꯅꯍꯥ ꯑꯣꯏꯕꯒ ꯃꯕꯥꯅꯤꯅ ꯑꯣꯏꯅ ꯐꯨꯔꯝꯃꯦꯗꯅ. ꯑꯗꯨꯕꯨ ꯏꯌꯥꯝꯕ, ꯑꯁꯨꯛ ꯊꯤꯅꯕꯨ ꯀꯅꯥꯅ ꯐꯨꯅꯒꯦꯅꯦ? ꯏꯌꯥꯝꯕꯁꯨ ꯃꯇꯨꯡꯗꯗꯤ ꯈꯟꯅꯕꯤꯒꯅꯨꯀꯣ. ꯐꯖꯅ ꯍꯥꯏꯅꯔꯒ ꯂꯣꯏꯔꯦ. ꯈꯠꯅ ꯆꯩꯅꯕꯅ ꯑꯐꯕ, ꯅꯨꯡꯁꯤꯅꯕ ꯄꯨꯔꯛꯇꯕꯅꯤꯀꯣ ꯏꯌꯥꯝꯕ. ꯍꯣꯏ, ꯑꯩꯁꯨ ꯉꯁꯤꯗꯒꯤꯕꯨꯗꯤ ꯈꯪꯉꯦꯗ. ꯑꯗꯣ ꯅꯪꯕꯨ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯀꯥꯏꯗꯒꯤꯅꯣ ꯌꯨꯝꯅ? ꯋꯥꯡꯕ ꯀꯧꯖꯩ ꯏꯌꯥꯝꯕ. ꯌꯨꯝꯗꯤ ꯁ꯭ꯋꯥꯏꯗꯩ ꯅꯠꯆꯗꯦ, ꯑꯔꯥꯞꯄ ꯈꯨꯜꯗꯩꯅꯤ. ꯊꯕꯛ ꯑꯃꯒꯤ ꯍꯜꯂꯛꯄꯗ ꯏꯌꯥꯝꯕꯒ ꯊꯦꯡꯅꯖꯕꯅꯤ. ꯑꯗꯣ ꯏꯌꯥꯝꯕ, ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ. ꯍꯌꯦꯡꯗꯣ ꯑꯩ ꯑꯐꯕ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯒꯦ. ꯏꯅꯥꯎꯗꯤ ꯌꯥꯝ ꯋꯥꯔꯝꯃꯅꯤꯕꯣ, ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯑꯦ. ꯏꯕꯨꯡꯉꯣꯕꯨ ꯈꯨꯗꯣꯡꯊꯤꯕꯒ. ꯏꯇꯩꯃ, ꯑꯗꯨꯒꯤꯗꯤ ꯌꯥꯅꯤꯗ. ꯏꯅꯥꯎꯅꯨꯄꯥ ꯐꯔꯛ ꯇꯥꯕ ꯑꯃꯅꯤ ꯂꯩꯔꯤ. ꯃꯥꯅ ꯂꯝꯕꯤꯗ ꯑꯩ ꯂꯧꯕ ꯂꯥꯛꯑꯝꯕꯅꯤꯌꯦ. ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯗꯤ ꯐꯩ. ꯅꯠꯇ꯭ꯔꯕꯗꯤꯅꯦ, ꯃꯤ ꯐꯠꯇꯕ ꯌꯥꯝ ꯂꯩꯕꯅꯤ. ꯆꯦꯛꯁꯤꯟꯅꯍꯜꯂꯨꯀꯣ. ꯅꯨꯡꯁꯤꯗ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯕꯨꯡꯉꯣꯒꯨꯝꯕ ꯑꯃ ꯊꯦꯡꯅꯔꯝꯕꯁꯦ. ꯍꯣꯏ ꯏꯇꯩꯃ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ. ꯏꯇꯩꯃ, ꯏꯌꯥꯝꯕ, ꯆꯠꯂꯨꯈꯤꯒꯦ ꯑꯃꯨꯛ. ꯋꯥꯡꯕ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ. ꯊꯝꯕꯥꯜꯅꯨ ꯀꯥꯡꯈꯜ ꯃꯔꯨꯝꯗ ꯋꯥꯡꯕꯒꯤ ꯐꯖꯕ ꯃꯁꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯄꯥꯕꯨ ꯀꯟꯕꯤꯔꯛꯄ ꯑꯗꯨꯗ ꯊꯝꯕꯥꯜꯅꯨꯅ ꯋꯥꯡꯕꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ. ꯕꯦꯝꯃ, ꯌꯥꯔꯦ ꯂꯥꯛꯑꯣ. ꯅꯄꯥꯒꯤ ꯑꯁꯣꯛꯄꯁꯦ ꯑꯃꯨꯛꯇ ꯌꯦꯡꯁꯤ. ꯏꯃꯥ ꯍꯤꯒꯥ ꯌꯩꯅꯅꯕ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯂꯨꯝꯒꯦ. ꯃꯃꯥ. ꯍꯥꯎ ꯃꯣꯏ ꯃꯄꯥ, ꯌꯥꯝ ꯅꯥꯔꯕ꯭ꯔꯣ? ꯅꯥꯕꯨꯗꯤ ꯅꯥꯏ, ꯐꯨꯔꯛꯄꯅꯤꯅ. ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯌꯥꯝꯅ ꯐꯕ ꯃꯤꯔꯅꯦ? ꯅꯠꯇ꯭ꯔꯒ ꯏꯆꯥ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯂꯩ ꯈꯪꯗꯅ ꯐꯖꯅꯔꯤꯕ꯭ꯔꯥ? ꯀꯩꯅꯣ, ꯃꯥꯗꯤ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯄ ꯃꯤꯅꯤ. ꯃꯥꯅ ꯏꯆꯥ ꯊꯝꯕꯥꯜꯅꯨ ꯎꯈꯤꯕꯁꯨ ꯅꯠꯇꯅ. ꯕꯥꯕꯥ, ꯏꯃꯥ, ꯍꯧꯖꯤꯛꯀꯤ ꯋꯥꯡꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯐꯕ ꯃꯤꯅꯤ. ꯌꯥꯝꯁꯨ ꯆꯝꯕ, ꯃꯤꯒꯤ ꯑꯋꯥꯕ ꯎꯕꯁꯨ ꯌꯥꯗꯕ ꯃꯤꯅꯤ. ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯈꯪꯂꯝꯃꯤꯗ. ꯀꯥꯡꯈꯜ ꯃꯔꯨꯝꯗꯒꯤ ꯑꯩꯗꯤꯅꯦ ꯃꯃꯤꯡ ꯐꯥꯎꯕ ꯋꯥꯡꯕ ꯀꯧꯏ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ. ꯏꯆꯥꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯗꯣꯏꯅꯤ. ꯉꯁꯤ ꯐꯥꯎꯕꯗ ꯏꯆꯥ ꯊꯝꯕꯥꯜꯅꯨꯅ ꯍꯥꯏꯕ ꯑꯃꯠꯇ ꯂꯥꯟꯗꯕꯅꯤ. ꯍꯧꯖꯤꯛꯀꯤ ꯅꯍꯥꯗꯣ ꯇꯁꯦꯡꯅꯃꯛꯀꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ. ꯍꯧꯖꯤꯛꯇꯤ ꯐꯔꯛꯑꯅꯤ. ꯑꯗꯣ ꯅꯪꯕꯨ ꯀꯩꯒꯤ ꯃꯣꯏ ꯑꯅꯤꯗꯨꯒ ꯐꯨꯅꯔꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯗꯤꯍꯦꯗꯨꯒ. ꯅꯪꯒꯤ ꯊꯥꯡꯗꯨꯅ ꯀꯥꯏ ꯂꯩꯍꯧꯔꯒꯦ? ꯐꯨꯅꯔꯤꯕꯗꯣ ꯃꯔꯝ ꯂꯩꯕꯒꯤꯅꯤ. ꯃꯣꯏ ꯑꯅꯤ ꯑꯗꯨꯗꯤꯅꯦ, ꯑꯩ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯗꯗꯅ ꯑꯩꯒꯤ ꯏꯆꯥ ꯊꯝꯕꯥꯜꯅꯨ ꯐꯥꯔꯒ ꯂꯧꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯒꯤ ꯏꯁꯦ ꯀꯥꯔꯛꯇꯅꯅꯦ, ꯍꯣꯏ ꯃꯩ ꯍꯥꯏꯗꯕꯤꯗ ꯃꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯐꯠ ꯂꯥꯎꯅ ꯆꯣꯡꯊꯣꯛꯂꯒꯅꯦ ꯀꯤꯟꯅ ꯁꯨꯔꯨꯕꯅꯤ. ꯃꯈꯥ ꯇꯥꯕꯗꯤ ꯃꯣꯏ ꯑꯅꯤꯅ ꯑꯗꯨꯝ ꯂꯦꯞꯇꯅ ꯁꯨꯔꯛꯑꯦ.
Baba, nang akan ba yam sai? Aigi maramdagi pabana mi khanariba, phunariba se, phanadi yamlabani. Hojikti to yare. Ichana mafam chana leitriba phawbadi. Kharadi phunakigene ipase. Asamna mapabu seba tawbiduna ahingdu mahawkre. Nongalakpadadi khamba lengba ngamkidre masapumba thintokduna. As ayo. Mama. Hey, Mama. Amai ba kaurugiro. Yadre ne aidi. Hoi. Ai kaururage. Thambal no. Nang pabagi manakta leiramuko. Ai chale ko. Hoi ma. Ai khoi pabase musok musinkre. Baba, ai kedoroge. Yare da. Yare. Ichane inakta bu leirabadi. Pabase. Nabu loina phare. Ayo. Baba, ai Babagi nakta laiko. Ngai hak leiraga wangbaga Thambalnugi mamaga thongalomda ahal ama puduna changlai. Baba, thongalda wangbaga imaga ahal amaga change. Ha, adudi ipagi Thambalno kangkhal marumda lolucho. Moi chatri phawbadi tholakpa yade ko. As, Baba, aigi punsi se sumaina sum khara lot khara ki tawraga adum leidoiro. Ipa ko na haige nang hana amukta lolucho. Thambalno babukning nungsina kangkhal marumda lotona laikre. Moi mapa ibungo sina amaiba puraga lakpire. Kayam soklagene. Khara phajana soklaba mali khura. Kuchu sibu masagiro ngarangdagiro. Kuchu sidi ngarangdagini khura. Phagi tawbanida. Hojikpudi ai laklabanina pharanida. Wangbana pupu khara phajana yengbiyu ko. Isuna hairagabu pupuna phajana yengde haibro. Amaibaduna yamna phajana khambabu yengbirami. Thambalnudi wangbabu kangkhal marumdagi yamna khoidajana yengli momon minoksa thamli. Khongse tekpudi nate. Adubu chayol amamukti chatabida. Potharaga leisiko. Adugane aina piramliba hidagase. Nongmada ahumlakti tayo. Farnida. Adudi isu wangba yumda muhalasiro. Khura chak nungcharaga tapna hanbiradi phagadabane. Hoi khura, ai chak yam thuna thongjarake. Yani daima nongma phajana charase. Aiga pupugasu thaba khara chatawba lei. Ado yamba chayol ama leiraga amuk lake pupuga. Adudi pupu chalasira. Hoi. Hidak to taiba kauni ko. Wangbaga amaibaduga chatkre. Khambaga mamaga wangbagi pukchal chawa matawa duda nuksiba ama phawragle. Thambalnudi wangbada pura ngaukre. Khul lekagi nupa khaidi wangbana Thambalnu hoidagi ngarangsu ngasisu changba uba aduda yamna saurami. Mi khaina hena sauriba asi wangba phajaba amadi chinglemba matawa dudani. Chayol ama pharakpaga wangba amaiba magi mapudu puduna chananaba cheng hawai kharaga magi sagolda laklami. Isu wangba mi singse isu da nungsina harauna mata yenglaktene. Pupu ibani se miyam sina masak khangdabagini kanano haiduna munna yengnaba urangani he. Nate isu wangba mamangi chayolda laklamba dudasu mi singse isu da chumna yengba amata yaude. Mi singse phattebo kuina leigumsi isu. As pupusu inaumpa ningba chap hengwane he. Mi singse chumna nungsina yengba ngamdabra khangde. O nanaw nupa ningbadine phattaba mina karambano afaba mina karambano haiba masak khangine. Adugi mathakta mina lakchabusu yade. Aduna nine nangna chatpada nanaw nupa ningbabu pupu na harido. Talle mapuraga mi adum khanare. Adui mathakta ibani dine sakka manare. Aduna aise ningba orabai ningduna aigasu he khanage tawiba. Aduna mana amada aina amada
ꯌꯨꯝꯗꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯏꯅꯥꯎꯅꯤꯡꯕꯁꯦ ꯄꯨꯄꯨ. ꯄꯨꯄꯨꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗ. ꯑꯗꯨ ꯏꯁꯨ ꯋꯥꯡꯕ, ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯃꯔꯛ ꯃꯔꯛꯇ ꯄꯨꯕꯤꯌꯨ. ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯏꯁꯨꯒꯤ ꯄꯨꯛ ꯐꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯗꯣ ꯑꯗꯨꯅ ꯌꯥꯗꯦꯀꯣ. ꯋꯥꯡꯕꯒ ꯑꯃꯥꯏꯕꯒ ꯈꯝꯕꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯦ. ꯈꯝꯕ ꯌꯥꯝꯅ ꯀꯜꯂꯝꯂꯦ. ꯋꯥꯡꯕꯒ ꯑꯃꯥꯏꯕꯒ ꯎꯕꯗ ꯈꯝꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯑꯃꯥꯏꯕꯅ ꯈꯝꯕꯒꯤ ꯑꯅꯥꯕ ꯌꯦꯡꯕꯗ ꯋꯥꯡꯕꯒꯤ ꯆꯝꯖꯕ ꯃꯇꯧ, ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯉꯁꯤꯗꯤ ꯊꯝꯕꯥꯜꯅꯨ ꯀꯥꯡꯈꯜꯗ ꯂꯣꯠꯄ ꯉꯝꯈꯤꯗꯔꯦ. ꯀꯥꯡꯈꯜ ꯍꯥꯏꯗꯣꯛꯇꯨꯅ ꯀꯨꯝꯊꯔꯛꯂꯦ. ꯋꯥꯡꯕꯅ ꯊꯝꯕꯥꯜꯅꯨ ꯎꯕꯗ ꯃꯌꯥ ꯀꯥꯗꯨꯅ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯏꯁꯨ ꯋꯥꯡꯕ, ꯅꯌꯥꯗꯣ ꯎꯝꯁꯤꯜꯂꯨ. ꯇꯤꯟ ꯄꯥꯏꯁꯤꯟꯈꯤꯕ ꯇꯥꯔꯦꯅꯦꯍꯦ. ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ. ꯁꯤꯕꯨ ꯅꯕꯥꯅꯤꯒꯤ ꯅꯆꯥꯅꯨꯄꯤꯔꯣ? ꯍꯣꯏ ꯈꯨꯔꯥ, ꯏꯆꯥ ꯊꯝꯕꯥꯜꯅꯨꯅꯤ. ꯃꯥ ꯃꯊꯟꯇꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ. ꯑꯗꯨꯅ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯅꯤ. ꯅꯆꯥꯁꯦ ꯐꯖꯃꯜꯂꯤ. ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ. ꯂꯩꯄꯥꯛ ꯏꯔꯥꯡ ꯑꯃꯨꯛ ꯊꯣꯛꯀꯅꯤꯗꯣ. ꯏꯁꯨ ꯅꯨꯄꯤ ꯊꯝꯕꯥꯜꯅꯨ, ꯑꯁꯨꯛ ꯐꯖꯕ ꯃꯁꯛ ꯑꯁꯤꯗꯤ ꯄꯨꯄꯨꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤꯕꯣ? ꯑꯗꯨ ꯄꯨꯄꯨ, ꯑꯩꯗꯤ ꯁꯛ ꯐꯖꯕꯁꯦ ꯄꯥꯝꯗꯦ, ꯑꯊꯤꯕ ꯄꯥꯝꯃꯤ. ꯑꯦ, ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ? ꯏꯁꯨ ꯅꯨꯄꯤ, ꯃꯤꯗꯤ ꯐꯖꯕ ꯄꯥꯝꯅꯩꯅꯦ. ꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅꯁꯨ ꯑꯁꯨꯛ ꯇꯣꯟꯕ ꯄꯨꯟꯁꯤꯗ ꯏꯅꯤꯡꯇꯝꯅ, ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯥꯏꯔꯗꯅ ꯑꯩꯒꯤ ꯈꯨꯜ ꯑꯁꯤꯗ ꯐꯥꯎꯕ ꯏꯅꯤꯡꯇꯝꯅ ꯁꯥꯟꯅꯖꯕ ꯐꯪꯖꯗꯕ ꯄꯨꯟꯁꯤ, ꯁꯤꯕꯨ ꯀꯔꯤ ꯄꯨꯟꯁꯤ ꯀꯧꯕꯒꯦ ꯄꯨꯄꯨ? ꯊꯝꯕꯥꯜꯅꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯂꯤꯖꯩ. ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯀꯞꯂꯤ. ꯃꯆꯥꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯁꯨ ꯅꯨꯄꯤꯅ ꯀꯞꯂꯤꯕꯁꯤꯗꯤ. ꯋꯥꯡꯕ. ꯍꯥꯎ ꯄꯨꯄꯨ. ꯅꯆꯜ ꯊꯝꯕꯥꯜꯅꯨꯁꯦ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯕ ꯄꯨꯕꯤꯌꯨꯗꯅ. ꯃꯥꯂꯦꯝꯒꯤ ꯐꯖꯕ ꯃꯁꯛ ꯑꯁꯦ ꯌꯦꯡꯍꯟꯗꯨꯅ ꯃꯅꯤꯡꯇꯝꯅ ꯁꯥꯟꯅꯍꯜꯂꯨ. ꯍꯣꯏ ꯄꯨꯄꯨ. ꯈꯝꯕꯅ, ꯈꯨꯔꯥ, ꯄꯥꯈꯠꯀꯅꯨ ꯄꯥꯈꯠꯀꯅꯨ. ꯏꯁꯨ ꯅꯨꯄꯤ ꯊꯝꯕꯥꯜꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏ. ꯏꯁꯨ ꯅꯨꯄꯤꯁꯦ ꯅꯣꯏꯅ ꯑꯗꯨꯝ ꯐꯥꯖꯤꯜꯂꯒ ꯁꯦꯟꯅꯔꯒ ꯊꯝꯂꯕꯗꯤ ꯏꯁꯨ ꯅꯨꯄꯤ ꯊꯝꯕꯥꯜꯅꯨꯁꯦ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯔꯅꯤ. ꯍꯣꯏꯗ ꯃꯣꯏ ꯃꯄꯥ, ꯏꯆꯥꯒꯤ ꯐꯖꯕ ꯃꯁꯛꯁꯦ ꯏꯃꯨꯡ ꯑꯁꯤꯗ ꯑꯗꯨꯝ ꯃꯥꯡꯍꯜꯂꯗ꯭ꯔꯅꯦ? ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯋꯥꯡꯕꯁꯨ ꯂꯩꯔꯁꯤꯗꯤ. ꯑꯁꯨꯛ ꯐꯕ ꯋꯥꯡꯕꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯅꯤ ꯁꯨꯔꯝꯂꯣꯏ. ꯏꯆꯥ ꯋꯥꯡꯕꯒ ꯑꯩꯒꯤ ꯏꯆꯥ ꯊꯝꯕꯥꯜꯅꯨꯒ ꯄꯨꯟꯈꯤꯕꯗ ꯀꯩꯁꯨ ꯀꯤꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯗꯦꯅ ꯈꯜꯂꯤ. ꯃꯄꯥ ꯈꯝꯕꯁꯨ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯌꯥꯔꯦ. ꯊꯝꯕꯥꯜꯅꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ. ꯋꯥꯡꯕꯒ ꯃꯄꯨꯒ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ. ꯅꯣꯡꯉꯥꯟꯕꯒ ꯋꯥꯡꯕ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯊꯝꯕꯥꯜꯅꯨꯒꯤ ꯐꯖꯕ ꯃꯐꯤ ꯃꯔꯣꯜ ꯄꯨꯗꯨꯅ ꯂꯥꯛꯂꯦ. ꯊꯝꯕꯥꯜꯅꯨ ꯃꯃꯥꯅ ꯐꯖꯅ ꯀꯦꯕꯤꯕ ꯂꯣꯏꯕꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯐꯤ ꯑꯄꯥꯕ ꯑꯃꯅ ꯈꯨꯝꯕꯤꯔꯝꯃꯤ. ꯑꯗꯨꯒ ꯃꯄꯥ ꯈꯝꯕꯒ ꯃꯃꯥꯒ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅꯨꯕꯨ ꯁꯣꯏ ꯉꯥꯝꯗꯅꯕ ꯃꯅꯝ ꯅꯝꯕꯤꯔꯝꯃꯤ. ꯋꯥꯡꯕꯅ ꯊꯝꯕꯥꯜꯅꯨ ꯁꯒꯣꯜꯗ ꯇꯣꯡꯍꯟꯗꯨꯅ ꯊꯣꯛꯂꯛꯏ. ꯈꯨꯜꯒꯤ ꯅꯍꯥ ꯈꯔ, ꯑꯍꯜ ꯅꯨꯄꯥ ꯈꯔꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯈꯨꯜꯒꯤ ꯅꯨꯄꯤꯁꯤꯡꯅ, ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯀꯅꯥꯅꯣ? ꯈꯪꯗꯦ. ꯑꯁꯤꯅ ꯑꯗꯨꯝ ꯂꯧꯈꯤꯗꯣꯏꯖꯥꯠꯂꯣ ꯊꯝꯕꯥꯜꯅꯨꯁꯤꯕꯣ? ꯑꯗꯨꯝꯕ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨꯗ. ꯃꯤꯍꯨꯜꯒꯥꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ. ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯁꯛ ꯐꯖꯩ, ꯃꯁꯥꯁꯨ ꯅꯥꯜꯂꯤ. ꯊꯝꯕꯥꯜꯅꯨꯒꯤ ꯃꯌꯥꯝꯕꯕꯨ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ. ꯍꯣꯏ, ꯑꯗꯨꯃꯥꯏꯅꯕꯨ ꯑꯣꯏꯅ ꯈꯜꯂꯁꯤꯗ. ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯗꯤꯅꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯏ. ꯀꯂꯛ ꯄꯦꯜꯂꯤꯗ ꯅꯨꯄꯥꯁꯤꯡꯁꯦ. ꯃꯌꯥ ꯀꯥꯔꯒ ꯂꯩꯍꯧꯕ ꯅꯠꯇꯅ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗ꯭ꯔꯦ. ꯃꯄꯨ ꯂꯥꯛꯑꯒ ꯊꯝꯕꯥꯜꯅꯨ ꯄꯨꯔꯒ ꯆꯠꯈꯤꯕꯗ, ꯏꯕꯣꯍꯜ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯐꯨꯍꯦ. ꯑꯆꯥꯛꯄ ꯃꯩꯗ ꯀꯩꯅꯣꯒ ꯍꯩꯖꯤꯜꯂꯛꯑꯦ. ꯑꯆꯥꯛꯄ ꯃꯩꯗ ꯀꯩꯅꯣ ꯅꯠꯇꯦ ꯍꯩꯖꯤꯜꯂꯤꯗꯣ, ꯀꯩꯅꯣꯝ ꯑꯣꯏꯕꯅꯤ. ꯁꯤꯡꯂ ꯃꯩꯇꯥꯜꯂ ꯀꯥꯎꯈ꯭ꯔꯦ ꯑꯩꯁꯨ. ꯑꯗꯣ ꯅꯇꯨ ꯐꯨꯅꯤ. ꯀꯔꯦꯝ ꯀꯊꯥꯏꯅꯔꯤꯁꯦ ꯑꯩꯈꯣꯏꯗ. ꯅꯪꯒꯤ ꯅꯨꯄꯤꯁꯨ ꯌꯥꯎꯔꯤꯌꯦ ꯀꯔꯤꯝꯅꯩꯁꯦ. ꯅꯪ ꯑꯩꯒꯤ ꯅꯨꯄꯤꯗ ꯅꯠꯇꯦꯗ, ꯑꯇꯩꯁꯨ ꯌꯥꯎꯔꯤꯌꯦ. ꯅꯣꯏ ꯅꯨꯡꯉꯥꯏꯅꯤ. ꯏꯃꯨꯡꯗ ꯆꯪꯈꯤꯁꯅꯨꯗꯅ. ꯍꯥꯍꯥꯌꯣ, ꯀꯩꯗꯧꯗꯣꯔꯤꯕ? ꯅꯣꯏ ꯑꯣꯏꯅ ꯆꯥꯛ ꯄꯤꯖꯔꯣꯏ. ꯁꯣꯝꯗꯅ ꯋꯥꯡꯕꯒ ꯊꯝꯕꯥꯜꯅꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯃꯣꯏ ꯃꯔꯤ ꯂꯩꯅꯅ ꯆꯤꯟꯕꯥꯜꯗ ꯐꯣꯡꯗꯣꯛꯅꯗ꯭ꯔꯕꯁꯨ ꯃꯤꯠꯀ ꯃꯤꯆꯥꯟꯅꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯣꯏꯔꯤ. ꯐꯖꯕ ꯃꯐꯝ ꯌꯦꯡꯗꯨꯅ ꯆꯌꯣꯜ ꯑꯃ ꯐꯥꯔꯛꯂꯦ. ꯊꯝꯕꯥꯜꯅꯨꯗꯤ ꯍꯟꯁꯤ ꯌꯥꯗ꯭ꯔꯦ ꯃꯌꯨꯝꯗ.
ꯋꯥꯡꯕꯁꯨ ꯍꯟꯅꯤꯡꯗ꯭ꯔꯦ ꯊꯝꯕꯥꯜꯅꯨꯒ ꯈꯨꯠꯁꯝꯅꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯗꯨꯅ ꯆꯠꯅꯤꯡꯂꯦ꯫ ꯊꯝꯕꯥꯜꯅꯨꯅ ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯦ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯒꯣꯜꯁꯤꯗ ꯄꯨꯟꯅ ꯇꯣꯡꯂꯒꯦꯗ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯨꯄꯥꯒ ꯇꯣꯡꯃꯤꯟꯅꯗꯅ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯆꯠꯀꯗ꯭ꯔꯣ? ꯍꯦ ꯅꯨꯡꯁꯤꯕ ꯁꯒꯣꯜ, ꯅꯪ ꯌꯨꯝꯗ ꯍꯜꯂꯝꯃꯣ, ꯑꯩ ꯋꯥꯡꯕꯒ ꯄꯨꯟꯅ ꯂꯥꯛꯂꯒꯦ꯫ ꯁꯦ ꯆꯠꯈ꯭ꯔꯣꯀꯣ, ꯆꯦꯟꯈ꯭ꯔꯣ ꯆꯦꯟꯈ꯭ꯔꯣ꯫ ꯁꯒꯣꯜ ꯑꯗꯨ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯦ ꯋꯥꯡꯕ, ꯑꯩꯒꯤ ꯁꯒꯣꯜ ꯆꯦꯟꯈ꯭ꯔꯦ, ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯇꯥꯟꯅꯔꯣꯏꯗ, ꯑꯩꯒ ꯄꯨꯟꯅ ꯇꯣꯡꯒꯦ꯫ ꯑꯦ ꯀꯃꯥꯏꯅꯅꯣ? ꯑꯁ ꯇꯥꯟꯅꯕ ꯐꯪꯂꯔꯣꯏꯕꯣ ꯁꯤꯗꯤ, ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯅꯪ ꯑꯩꯒꯤ ꯁꯒꯣꯜꯁꯤꯗ ꯇꯣꯡꯉꯣ, ꯑꯩ ꯈꯣꯡꯅ ꯂꯥꯛꯑꯒꯦ꯫ ꯇꯜꯂꯦ, ꯀꯤꯖꯩꯌꯦ, ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯂꯥꯛꯑꯣ, ꯏꯕꯥꯅꯤ ꯄꯨꯟꯅ ꯑꯩꯒꯤ ꯁꯒꯣꯜꯁꯤꯗ ꯇꯣꯡꯂꯁꯤ꯫ ꯍꯣꯏ꯫ ꯊꯝꯕꯥꯜꯅꯨꯒ ꯋꯥꯡꯕꯒ ꯄꯨꯟꯅ ꯁꯒꯣꯜ ꯑꯃꯗ ꯇꯣꯡꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯅꯨꯒꯤ ꯃꯥꯏꯊꯣꯡꯗ ꯈꯨꯝꯂꯤꯕ ꯐꯤꯗꯨ ꯈꯨꯝꯈꯤꯗꯕꯅ ꯊꯝꯕꯥꯜꯅꯨꯒꯤ ꯈꯨꯜ ꯌꯧꯔꯝꯗꯥꯏ ꯆꯤꯡꯌꯥ ꯑꯃꯗ ꯃꯤ ꯐꯠꯇꯕ, ꯁꯒꯣꯜ ꯇꯣꯡꯕ ꯊꯥꯡ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯥꯏ ꯐꯖꯩꯍꯦ ꯅꯨꯄꯤꯁꯤꯗꯤ, ꯁꯒꯣꯜ ꯑꯃꯗ ꯄꯨꯟꯅꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯎꯕ꯭ꯔꯣ ꯃꯌꯥꯝ ꯃꯥꯡꯗ ꯂꯥꯛꯏꯁꯦ? ꯎꯏꯌꯦ, ꯈꯨꯐꯖꯁꯤꯗꯤ, ꯁꯒꯣꯜ ꯑꯁꯤ ꯈꯥꯝꯁꯦ꯫ ꯑꯣꯏ ꯉꯥꯏꯈꯣ, ꯅꯕꯥꯅꯤ ꯁꯒꯣꯜꯗꯣ ꯐꯥꯎ꯫ ꯀꯩꯗꯧꯔꯦ ꯃꯔꯨꯞ? ꯃꯔꯨꯞꯁꯤꯡ ꯀꯩ ꯃꯇꯦꯡ ꯄꯥꯝꯕꯒꯦ ꯑꯩꯉꯣꯟꯗꯒꯤ? ꯁꯤ ꯅꯨꯄꯥꯏ ꯈꯨꯠꯁꯝꯁꯦ, ꯅꯪꯉꯣꯟꯗꯒꯤ ꯃꯇꯦꯡ ꯍꯥꯏꯕꯕꯨ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯗ ꯄꯤꯔꯝꯃꯣ, ꯑꯗꯨꯒ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯟꯈ꯭ꯔꯣ꯫ ꯅꯨꯄꯤꯁꯤꯕꯨ ꯂꯥꯏꯔꯦꯝꯕꯤꯔꯣ, ꯃꯤꯔꯣ, ꯅꯠꯇ꯭ꯔꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯀꯥꯏꯗꯔꯣ? ꯑꯁ ꯈꯨꯐꯖꯁꯦ, ꯑꯁ ꯉꯥꯏꯉꯝꯗ꯭ꯔꯦ, ꯊꯃꯣꯏꯁꯦ ꯀꯨꯝꯊꯔꯛꯏꯅꯦ ꯅꯕꯥꯅꯤꯕꯣ꯫ ꯅꯨꯄꯤꯗꯣ ꯑꯩ ꯂꯧꯊꯒꯦ꯫ ꯑꯩ ꯂꯧꯊꯒꯦ꯫ ꯊꯝꯕꯥꯜꯅꯨꯕꯨ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯃꯇꯤꯟ ꯌꯣꯠꯇꯨꯅ ꯃꯨꯟꯅꯔꯛꯏ꯫ ꯊꯝꯕꯥꯜꯅꯨ ꯀꯤꯕꯅ ꯀꯞꯄꯦ꯫ ꯋꯥꯡꯕꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯌꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯩ꯫ ꯃꯤꯁꯤꯡ ꯑꯗꯨ ꯁꯒꯣꯜ ꯑꯗꯨꯅ ꯀꯥꯎꯔꯝꯂꯒ ꯆꯦꯜꯂꯤ꯫ ꯐꯠꯇꯕ ꯃꯀꯣꯛ ꯑꯗꯨꯅ, ꯑయ్ꯌꯥ ꯅꯨꯄꯤꯁꯦ ꯇꯥꯅꯧ, ꯅꯥꯟꯊꯣꯛꯍꯟꯒꯅꯨꯀꯣ, ꯑꯁꯨꯃꯥꯏꯅ ꯐꯖꯕꯤ ꯅꯨꯄꯤꯗꯤ ꯃꯄꯣꯛꯁꯤꯒꯤ ꯐꯪꯂꯔꯣꯏ, ꯇꯥꯅꯧꯅꯦꯍꯦ꯫ ꯅꯨꯄꯥꯁꯦ ꯊꯥꯡꯅ ꯌꯥꯜꯂꯒ ꯍꯥꯠꯇꯣꯛꯑꯣ꯫ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯋꯥꯡꯕꯕꯨ ꯇꯥꯟꯅꯗꯨꯅ ꯇꯨꯡꯗꯒꯤ ꯊꯥꯡꯅ ꯍꯜꯂꯝꯃꯤ꯫ ꯋꯥꯡꯕ ꯊꯝꯕꯥꯜꯅꯨꯕꯨ ꯀꯣꯟꯗꯨꯅ ꯀꯟꯅꯕ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯀꯟꯅ ꯊꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯡꯕꯒꯤ ꯃꯅꯒꯟ ꯃꯁꯥꯗ ꯊꯥꯡꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄꯅ ꯏꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯃꯤ꯫ ꯊꯝꯕꯥꯜꯅꯨꯅ ꯀꯞꯇꯨꯅ ꯃꯤ ꯇꯥꯅꯕ ꯀꯟꯕꯤꯅꯕ ꯀꯟꯅ ꯀꯟꯅ ꯀꯧꯔꯕꯁꯨ ꯃꯤꯑꯣꯏ ꯀꯅꯥꯃꯠꯇ ꯎꯔꯝꯗ꯭ꯔꯦ꯫ ꯋꯥꯡꯕꯅ ꯊꯝꯕꯥꯜꯅꯨꯕꯨ ꯄꯥꯈꯠꯇꯅꯕ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯊꯦꯝꯂꯝꯃꯤ꯫ ꯋꯥꯡꯕꯅ ꯊꯝꯕꯥꯜꯅꯨꯕꯨ ꯀꯟꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯆꯪꯂꯛꯄꯗꯗꯤ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯩꯍꯧꯔꯦ꯫ ꯊꯝꯕꯥꯜꯅꯨꯅ ꯃꯌꯨꯝ ꯇꯝꯅ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯃꯥꯒ ꯃꯄꯥꯒ ꯀꯧꯔꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯥꯒ ꯋꯥꯡꯕꯒ ꯁꯒꯣꯜꯗꯒꯤ ꯂꯧꯊꯔꯛꯄ ꯃꯇꯝꯗꯗꯤ ꯋꯥꯡꯕ ꯊꯋꯥꯏ ꯊꯥꯔꯝꯂꯦ꯫ ꯋꯥꯡꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯊꯝꯕꯥꯜꯅꯨ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯆꯪꯅꯔꯛꯇꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯝꯕꯥꯜꯅꯨꯅ ꯀꯞꯄꯗ ꯎꯕꯗ ꯈꯨꯜꯒꯤ ꯅꯨꯄꯥꯈꯩꯁꯨ ꯀꯞꯅꯔꯝꯃꯤ꯫ ꯊꯦꯡꯂꯕ ꯃꯇꯝꯗ ꯋꯥꯡꯕꯒꯤ ꯃꯄꯨ ꯃꯥꯏꯕꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯊꯝꯕꯥꯜꯅꯨꯗꯒꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯁꯨ ꯋꯥꯡꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯅꯨ ꯋꯥꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ, ꯅꯣꯛꯁꯨ ꯅꯣꯛꯈꯤꯗ꯭ꯔꯦ, ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯒꯨꯝꯅ ꯂꯩꯈ꯭ꯔꯦ꯫ ꯃꯄꯥ ꯈꯝꯕꯒ ꯃꯃꯥꯒꯗꯤ ꯃꯆꯥ ꯊꯝꯕꯥꯜꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯈꯪ ꯑꯍꯩ ꯀꯌా ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯅꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯆꯌꯣꯜ ꯈꯔꯒꯤ ꯃꯇꯨꯡꯗ ꯋꯥꯡꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯅꯤꯡꯕ ꯊꯝꯕꯥꯜꯅꯨꯒꯤ ꯌꯨꯝꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯕ ꯎꯕꯗ ꯈꯝꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯉꯛꯈ꯭ꯔꯦ꯫ ꯋꯥꯡꯕꯒ ꯃꯁꯛ ꯃꯇꯧ ꯃꯥꯟꯅꯕ ꯈꯛꯇ ꯅꯠꯇꯅ ꯃꯁꯥ ꯃꯎ ꯐꯤꯕꯝꯁꯨ ꯆꯞ ꯃꯥꯟꯅꯅ ꯆꯪꯂꯛꯄ ꯑꯗꯨꯗꯗꯤ, ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯣ? ꯋꯥꯡꯕ ꯍꯜꯂꯛꯏꯅꯦ ꯃꯃꯥ! ꯋꯥꯡꯕ ꯅꯪ ꯍꯜꯂꯛꯑꯦꯗꯅ? ꯋꯥꯡꯕ ꯂꯥꯛꯑꯣ, ꯅꯆꯟꯅꯨꯄꯤ ꯊꯝꯕꯥꯜꯅꯨ ꯑꯁꯦ ꯑꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ ꯋꯥꯡꯕ! ꯋꯥꯡꯕꯗꯤ ꯃꯌꯥꯝꯕꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯗꯨꯅ ꯍꯣꯏꯃꯥꯏ ꯍꯥꯏꯗꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯝꯕꯥꯜꯅꯨ ꯐꯤꯕꯝ ꯀꯥꯏꯅ ꯑꯁꯤꯕ ꯑꯃꯒꯨꯝ ꯐꯃꯨꯡꯗ ꯍꯤꯞꯄꯗꯨ
ꯅꯤꯡꯕꯅ ꯎꯏ꯫ ꯊꯝꯕꯥꯜꯅꯨꯅ ꯅꯤꯡꯕ ꯎꯕꯗ ꯋꯥꯗꯤꯉꯥꯡꯗ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯂꯛꯏ꯫ ꯅꯤꯡꯕ ꯐꯅ ꯁꯥꯎꯔꯝꯂꯕꯁꯨ ꯊꯝꯕꯥꯜꯅꯨ ꯎꯕꯗ ꯑꯁꯥꯎꯕ ꯄꯨꯝꯕ ꯃꯥꯡꯈꯤ, ꯑꯗꯨꯒ ꯊꯝꯕꯥꯜꯅꯨꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯪꯒ ꯆꯠꯃꯤꯟꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯌꯥꯝꯕꯗꯣ ꯃꯅꯥꯎꯋꯩꯒꯤ ꯃꯥꯡꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯩꯔꯝꯒꯗꯕꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯏꯌꯥꯝꯕ ꯍꯥꯠꯄꯁꯤꯡ ꯑꯗꯣ ꯏꯈꯨꯠ ꯑꯁꯤꯅ ꯄꯦꯟꯅ ꯍꯥꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯜꯂꯔꯣꯏ꯫ ꯅꯨꯄꯤ ꯑꯁꯦ ꯐꯔꯛꯄ ꯉꯥꯏꯔꯒꯦ꯫ ꯅꯤꯡꯕꯅ ꯃꯥ ꯋꯥꯡꯕ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯊꯝꯕꯥꯜꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯅꯨꯗꯗꯤ ꯍꯥꯏꯔꯝꯗꯦ, ꯋꯥꯡꯕ ꯁꯥꯗꯨꯅ ꯊꯝꯕꯥꯜꯅꯨꯕꯨ ꯁꯦꯟꯅꯔꯝꯃꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯝꯕꯥꯜꯅꯨ ꯅꯥꯕ ꯐꯗꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯕꯁꯨ ꯊꯝꯕꯥꯜꯅꯨꯕꯨ ꯁꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯋꯥꯡꯕ, ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯀꯣ꯫ ꯆꯠꯂꯣꯏ꯫ ꯑꯗꯣ ꯊꯝꯕꯥꯜꯅꯨ, ꯑꯩꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯑꯃꯗꯤ ꯂꯩꯔꯦ꯫ ꯃꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯋꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯅꯤ ꯊꯝꯕꯥꯜꯅꯨ꯫ ꯋꯥꯡꯕ, ꯀꯩ ꯊꯕꯛꯅꯣ? ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤꯔꯥ? ꯍꯣꯏ, ꯑꯗꯨꯗꯤ ꯂꯥꯛꯑꯣ꯫ ꯅꯪ ꯌꯥꯝ ꯐꯖꯅ ꯍꯥꯟꯅ ꯀꯦꯔꯒ ꯊꯣꯛꯂꯛꯑꯣ, ꯑꯩ ꯃꯄꯥꯟꯗ ꯉꯥꯏꯔꯝꯃꯒꯦ꯫ ꯅꯤꯡꯕ ꯊꯣꯛꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯅꯨ ꯃꯃꯥꯗ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯖꯅ ꯀꯦꯔꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯅ ꯐꯤ ꯑꯄꯥꯕ ꯑꯃꯅ ꯊꯝꯕꯥꯜꯅꯨꯒꯤ ꯃꯃꯥꯏꯗꯨ ꯂꯣꯠꯀꯦ ꯇꯧꯕꯗ ꯅꯤꯡꯕꯅ, ꯏꯃꯥ, ꯊꯝꯕꯥꯜꯅꯨꯁꯦ ꯉꯁꯤꯗꯒꯤ ꯃꯥꯒꯤ ꯃꯃꯥꯏꯗ ꯐꯤ ꯑꯃꯠꯇ ꯀꯨꯞꯄ ꯌꯥꯔꯔꯣꯏ꯫ ꯉꯁꯤꯗꯒꯤ ꯃꯅꯤꯡꯇꯝꯅ ꯍꯤꯡꯂꯗꯕꯅꯤ꯫ ꯃꯃꯥ, ꯐꯤꯗꯣ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗꯒꯤ ꯂꯧꯊꯣꯛꯂꯣ꯫ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯐꯤ ꯀꯨꯞꯄꯗꯣ ꯏꯆꯥꯒꯤ ꯐꯖꯕ ꯃꯁꯛꯇꯣ ꯃꯥꯡꯉꯤ, ꯀꯨꯞꯀꯅꯨ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜꯅꯨ ꯖꯒꯣꯜꯗ ꯍꯥꯞꯇꯨꯅ ꯅꯤꯡꯕꯒ ꯄꯨꯟꯅ ꯊꯧꯈ꯭ꯔꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯈꯔ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯈꯨꯐꯖꯅꯣ ꯎꯔꯤꯁꯤꯕꯣ? ꯑꯗꯨꯝ ꯐꯖꯔꯒ ꯂꯩꯕ ꯊꯝꯕꯥꯜꯅꯨ, ꯑꯣ, ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯅꯛꯅ ꯌꯦꯡꯖꯕ ꯐꯥꯎꯕ ꯐꯪꯗ꯭ꯔꯕꯀꯣ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯁꯤꯔꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯍꯟꯗꯣꯛꯅ ꯍꯦꯛ ꯑꯣꯛꯇꯕ ꯁꯥ ꯊꯥꯡꯁꯤꯗ ꯌꯥꯟꯁꯤꯜꯂꯛꯎꯔꯣ? ꯅꯇꯨ ꯅꯆꯥꯗꯨ ꯁꯦꯟꯅꯗꯨꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯈꯤꯗꯤ ꯍꯥꯏꯗꯗꯅ ꯆꯠꯂꯨꯅꯦꯍꯦ, ꯁꯒꯣꯜꯁꯤ ꯅꯦꯠꯁꯤꯟꯗꯅꯕ꯫ ꯁꯤꯗꯤ ꯕꯦꯔꯥꯅꯤꯍꯦ꯫ ꯑꯁ, ꯏꯀꯥꯏꯈ꯭ꯔꯦꯗ꯫ ꯀꯅꯥꯗꯅꯣ ꯃꯥꯅ ꯑꯣꯛꯇꯕ ꯍꯥꯏꯔꯝꯃꯤꯗꯨꯕꯣ? ꯑꯩꯈꯣꯏꯗꯅꯦ, ꯈꯪꯖꯅꯗꯕ ꯁꯥꯔꯅꯨ꯫ ꯂꯥꯛꯑꯣ, ꯌꯨꯝꯗ ꯆꯪꯅꯔꯁꯤ, ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯒꯨꯝꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜꯅꯨꯒ ꯅꯤꯡꯕꯒ ꯐꯠꯇꯕ ꯃꯤꯁꯤꯡ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯅꯨꯗꯤ ꯌꯥꯝꯅ ꯀꯤꯈ꯭ꯔꯦ, ꯑꯗꯨꯕꯨ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨ ꯊꯦꯡꯅꯔꯝꯗꯦ꯫ ꯅꯤꯡꯕ ꯌꯥꯝꯅ ꯁꯥꯎꯕꯅ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯊꯝꯕꯥꯜꯅꯨꯗꯤ ꯅꯤꯡꯕꯕꯨ ꯋꯥꯡꯕꯅꯤ ꯈꯟꯖꯩ, ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯋꯥꯡꯕ ꯃꯥꯟꯗꯕ ꯌꯥꯎꯔꯛꯄꯗ ꯉꯛꯄꯗꯤ ꯐꯥꯎꯏ꯫ ꯅꯤꯡꯕꯅ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨ ꯊꯤꯕ ꯂꯦꯞꯂꯝꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯞꯅ ꯁꯒꯣꯜ ꯊꯧꯕ ꯎꯔꯝꯃꯤ꯫ ꯅꯤꯡꯕꯅ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯉꯨꯅꯦ, ꯑꯁꯤꯗꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯗꯨꯒ ꯅꯨꯄꯥ ꯑꯃꯗꯨꯒ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏ ꯇꯥꯟꯅꯔꯤ ꯃꯥꯜꯂꯦꯅꯦ꯫ ꯅꯨꯄꯥꯁꯦ ꯈꯜꯂꯤꯅꯦ ꯍꯧꯖꯤꯛꯐꯥꯎ ꯁꯤꯗ꯭ꯔꯤ ꯃꯥꯜꯂꯦ꯫ ꯍꯟꯗꯛꯇꯤ ꯁꯤꯍꯜꯂꯁꯦ, ꯃꯀꯛ ꯃꯀꯛ ꯀꯛꯁꯦ꯫ ꯁꯒꯣꯜꯗꯣ ꯃꯃꯥꯏ ꯂꯩꯌꯨꯍꯦ꯫ ꯃꯃꯥꯏ ꯂꯩꯔꯒ ꯅꯤꯡꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯐꯠꯇꯕꯁꯤꯡ ꯑꯗꯣ꯫ ꯊꯝꯕꯥꯜꯅꯨ, ꯃꯣꯏꯁꯤꯅꯤꯀꯣ ꯐꯠꯇꯕ ꯃꯤꯁꯤꯡꯗꯣ? ꯃꯥꯅꯦ ꯋꯥꯡꯕ, ꯑꯗꯣ ꯌꯨꯝꯗ ꯍꯜꯂꯁꯦ, ꯑꯩ ꯌꯥꯝ ꯀꯤꯌꯦ꯫ ꯀꯤꯒꯅꯨ, ꯑꯗꯣ ꯅꯪ ꯁꯒꯣꯜ ꯑꯁꯤꯗꯒꯤ ꯀꯨꯝꯊꯔꯛꯀꯅꯨꯀꯣ, ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ꯫ ꯅꯤꯡꯕ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ ꯊꯥꯡ ꯁꯠꯇꯨꯅ꯫ ꯊꯝꯕꯥꯜꯅꯨ ꯀꯤꯕꯅ ꯀꯞꯂꯤ꯫ ꯐꯠꯇꯕ ꯃꯤꯁꯤꯡꯗꯨ ꯁꯒꯣꯜꯗꯒꯤ ꯂꯣꯏꯅ ꯀꯨꯝꯊꯔꯛꯇꯨꯅ ꯅꯣꯛꯇꯨꯅ ꯆꯪꯂꯛꯂꯦ ꯊꯥꯡ ꯁꯠꯇꯨꯅ꯫ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ, ꯑꯣꯏ, ꯃꯥꯗꯤ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯤꯅꯦ, ꯃꯃꯥꯡꯗ ꯁꯤꯍꯧꯗꯦꯅ꯫ ꯉꯁꯤꯗꯤ ꯁꯤꯔꯅꯤꯗ ꯁꯣꯏꯗꯅ꯫ ꯂꯥꯛꯑꯣ, ꯍꯥꯠꯂꯨ ꯂꯥꯛꯑꯣ꯫ ꯅꯤꯡꯕ ꯌꯥꯝꯅ ꯐꯤꯡꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯆꯣꯞ ꯆꯣꯞ ꯌꯥꯜꯂꯤ꯫ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯂꯩꯊꯣꯛꯄ ꯆꯣꯡꯊꯣꯛꯄ ꯅꯪꯗꯦ꯫ ꯃꯇꯠ ꯃꯇꯠ ꯇꯠꯂꯤ ꯃꯁꯥꯁꯤꯡ ꯑꯗꯨ꯫ ꯅꯤꯡꯕꯅ ꯇꯥꯟꯅꯗꯨꯅ ꯊꯨꯝꯅ ꯍꯥꯠꯂꯤ꯫ ꯃꯁꯥ ꯄꯨꯝꯕ ꯏꯟꯅ ꯂꯨꯞꯄꯤ꯫ ꯊꯝꯕꯥꯜꯅꯨ ꯃꯥꯡꯗ ꯎꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯋꯥꯡꯕ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯛꯏ꯫ ꯅꯤꯡꯕꯅ, ꯗꯗꯥ, ꯄꯦꯜꯂꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯃꯨꯛꯇ, ꯅꯅꯥꯎꯅ ꯐꯠꯇꯕ ꯃꯤꯁꯤꯡꯗꯣ ꯇꯨꯝꯅ ꯃꯀꯛ ꯃꯀꯛ ꯀꯛꯇꯨꯅ ꯍꯥꯠꯂꯕꯅꯤ꯫ ꯗꯗꯥ! ꯅꯤꯡꯕ ꯀꯞꯄ ꯂꯦꯞꯇꯦ, ꯊꯝꯕꯥꯜꯅꯨꯁꯨ ꯀꯞꯄ ꯂꯦꯞꯇꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯅꯨ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕ ꯃꯇꯨꯡꯗ
ꯋꯥꯡꯕꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯤ꯫ ꯅꯤꯡꯕ ꯃꯌꯥꯝꯕꯒꯤ ꯂꯃꯟ ꯈꯨꯝꯂꯝꯂꯕ ꯃꯇꯨꯡꯗ ꯊꯝꯕꯥꯜꯅꯨꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯃꯄꯨꯃꯥꯏꯕꯅꯁꯨ ꯊꯝꯕꯥꯜꯅꯨꯕꯨ ꯂꯧꯔꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯤꯡꯕ ꯊꯝꯕꯥꯜꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯅꯨ ꯐꯃꯨꯡꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯐꯝꯂꯝꯃꯤ꯫ ꯅꯤꯡꯕ ꯊꯝꯕꯥꯜꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯊꯝꯕꯥꯜꯅꯨ, ꯉꯁꯤꯗꯒꯤ ꯑꯩꯁꯦ ꯅꯪꯒꯤ ꯋꯥꯡꯕ ꯑꯣꯏꯔꯒꯦ꯫ ꯋꯥꯡꯕ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯅꯅꯤꯡꯇꯝꯅ ꯁꯥꯟꯅꯔꯨ ꯂꯥꯛꯑꯣ꯫ ꯋꯥꯡꯕ ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯄꯥꯏꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯡꯕ ꯑꯩꯅ ꯅꯪꯕꯨ ꯁꯦꯟꯅꯖꯒꯦ, ꯅꯨꯡꯁꯤꯅ, ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯖꯗꯨꯅ꯫ ꯑꯗꯨꯗꯤ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯑꯣ"꯫ ꯅꯤꯡꯕꯅ ꯊꯝꯕꯥꯜꯅꯨꯒꯤ ꯋꯥꯡꯕ ꯑꯣꯏꯗꯨꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯝꯕꯥꯜꯅꯨꯕꯨ ꯁꯒꯣꯜꯗ ꯍꯥꯞꯇꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯈꯣꯡ ꯁꯣꯛꯇꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯡꯕ ꯑꯃꯗꯤ ꯊꯝꯕꯥꯜꯅꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫